Manipur da thokliba irang asi loidringai cherak asida Lok Sabha meekhal gi namada red zone dagi security forcing Leingak na louthoknaba hotnaribasi Yaningdaba phongdoktuna Bishnupur district ki meira paibee singna mafam kayada ngarang numidang lambi da thattuna khongjang changsinkhre district asida kuki khulai paiba singna toina landarakpa mafam oiriba kumbi AC gi saiton salan konjin amadi thangnaba khul singi meira paibee singna saiton high school da leiriba CRPF ki samaga Maudra Taruk Suba Battalion gi Z Company Satkhiba Yaroi Haina Ngarang Numidang Saiton High School gi Geta Amadi Lambi Mayai da Famjinduna Khongjang Changsinkhre Ngarang gi Khongjang aduda Saruk Yakibi Chongtham Anindina Phongdorakpada Saiton Salan Konjinda Leiriba Khulsing asi Turel Amana Khanbani Karamba Matamda Landarakani Haiba Ngamde Security Leitaba Taragadi Hojik Yum da Hanjalakliba Sing Leiba Ngamloi Maram aduna Security Forcing Lauthokpinu Haike ngasi leiriba central forcing se lokthokpige na hariba wafamse katang nungaijade khoida kaigunadi amwana handaktang moi leirakpasida akoi katang nungaiba isada phawi adui mathakta asi lokthokiba taragadi akoi hanagi phibamda amukamu warakadra haibagi isada nungnangba leijei aduna yaragadi angamba singda haijari asi central forcing se lokthokpidanabagi damakta akoina request khatang tawjari yamna sauna irang thokpa haugibe epicenter oriba mafam sidagi CRPF 169G company si lokthokani haiba paw amakak tajabadagi aikoi mayam se moi si lokthokragadi akoi life safe oide lokthokiba yaroi haibagi kholaw se galoina nani ngasi mayam pun laga leijari bisi moi ama leiba matamda khitang upai oigadra haibagi nungaiba poingai mathaksida election gi mari lainana haiba battalion si lokthokani haiba tabadagi akoi tumpham jabang khangna hingba punsido amu hingakadra haibagi mipaindana battalion si chatpi ginu haiduna khoi sarkar gi pungning sinjari aduga moi chatpi gi matamda akoi hena awaba oigani haibase media gi thongda ningsingjari Bishnupur SC manung sana leiriba thinungai maningda leiba CRPF ki humputaruk suba battalion gi personnel su ngarang ahing mafam adu thadoknaba gari sing thaudorakpada meira paibee singna tidim lambi da thattuna chathan khidre imamana phongdorokibada central forcing asi leibana kuki khulai paiba singna nungmai kapa leplibani makoi chatkrabadi kuki na tanja laudana misi mina thorokpa yai hariba central forcing asi mahutta security sing tharak trifawa leiriba central force asi satpa yaroi haiki koi tha tarama toi sai pha dore koina sorok dal tumba chaba khangdana leire ise masida khara moina ngakpi bagi senbi bagi irang je khara nemdare na koi je khara chaning tana leire ko matam sida ne bosina muk chatlage habi base adu akoi yaba ngamjaroi ama poraktri bawbodi akoi chungtha thaba ngamjaroi Moirang SC gi tera khongjang bi ibudau thangjing harau bungda leiriba sani ga taramari suba CRPF ki battalion su ngarang satkidanaba tera khongjang bi Khudekpida leiriba meira paibee singna lambida famjinduna amadi hupsinduna central force lauthokpa yaroi haina khongjang changsinkhre khongjang aduga mari leinana meira paibee amana phongdorakpada Manipur da thokliba lan asi matam khara lepani loibani natri miyam ngakliba security force asi leibagi aikoi wakhal nena tana leiba ngambani leiramdaba matamda karamba phibamda leirammi miyamna khangnarabani lan asi loidri forward force asi lauthokpiganu tangai fadana laudaba yadi hairagadi makoigi mahut sinaba hana tharakadabani haike tera khongjang bi haibalam damase paidagi sathina lana sogalaba aki akhang kaya nanggraba adugumba mafam amani mafam asidagi CRPF ki force lauthoki ba haibase yamna khudong thiningai oiba maramna ekoina CRPF battalion chatkhiba yaroi makoina chatkani haiba taragadi Leingak asina atopa state ki oirasu natragana center ki oirasu ama thambiraba matamda lauthokpiyu haidana ina haijani